Mayam Bukrumzari, Dom Nengbiribus Impact News ni, I Joyshree Usham na Impact News ki Manung Hutna da Taram Nokchari. Manipur gi Irang, Maru na Hadak Nimitkara, and yesterday is the yam escalating violence, especially Akogi epicenters shift away among the Zirbam district that Hokiba Togdok Matang Azui Matung Dazik or a Gliba film as he Yengraga Lengaki ruling MLAs 26 Kuntaruk MLA Kuntaruk Nangarang Atheng Bada Mifum Fam Kre, Duga resolution Camram Lokre. Sigi Mamang the November Gitang Taratarukta Cabinet Mifum Sufam Krabani, Aduga November Gitang Taratarukta from Kiba Cabinet Mifum the Lengaki Saitagi Fundo Kibasi. October Gitarama Panda Cookie miscreancing na Borobekra da minor police station da attack tawra e adui matung da cookie miscreant na October Gitang 26 da Molkang Thol village hariba sidaisom ka yummai thabage dukuma incident leire degin November Gitang hum da Zirbam district police na wifi nupi ama kanbiduna my family member da khusinaki madugi matung da November Gitang tareta mar nupi ama hatoki aduga yum kayamaram mama hozik Zairon Pokpi mar village da Maitei miscreancing na admaina thogdok thoki habasi cabinet ki press list yauri aduga November gi tang mapanda cookie miscreancing na Maitei nupi ama Wathal Lambi village ta maina nomaina kapaga hatki aduga same numita cookie miscreancing na Mongbung Maitei village Ziribam da bomb sin aduna admaina attack chathaki hari aduga November gi tang tarama thoida CRPF na Cookie militant sing Borobekra police station da attack torokpa duga relief camp da attack torokpa da counter attack tawda cookie militants taramathoi hatki hairi aduga hari ba attacks reiza Maitei civilian anima laikide masi cookie militants sing na hatpani haibasi lega ki press list mai yaure aduga loina na hari ba thodo asreiza mioi taruk nupi ahum aduga angang ahum maina mangkiba aduga kona mogi body recover tawkiba Sigi Todo asi matang sumaina chronicle mana lenga ki side ki thokli aduga miam gi iho lakpadagi ngarang si hozik ruling MLAs BJP gi MLA BJP gi MLA taranipan adagi NPF gi MLA ahum NPP gi MLA mari adagi independent MLA ama yauna pung evening gi pung taruk tegi fam gi ba mifam si nungdang gi pung tara ma thoi aduai faw fam ki aduga masigi meeting gi matung da mogi press release ama media briefing ma thoki briefing says da hojiki MLA singna lawkiba firep sing asi mayam akhoina ngasi pauche da ju thengnare mogi firep sa yawbasi hojik hada ikoi dina afspa reimpose tawkibasi masi center da athu matam da hairaga masi urge taw ga masi review tawhanba adagi cookie militant sing hojik innocent Nupi angang hapade chenaba cookie militant sing mathakta mass operation chathanaba numit taret ni gi manungna chathanaba lengakta dumaina haiba aduga cookie militant sing hojiki mara lektraba nupi angang sing hapade chenaba cookie militant sing asi unlawful organization ni haina maina lokthokpa numit taret ni gi manungda masi mayamji takshilagani habegi firep lawkhre aduga karigumba lengakna numit taret ni gi manungda masigi central lengakna Firepsi fulfill tawdaba taragadi NDA gi register singna makha taba action ji kari lokhot kadagi habasi Manipur gi miamga consult tawraga tanaraga lokhot kani habegi wafam singa si akoina khabar da loima khangnare adubu hariba MLA gi ruling MLA singi resolution asreiza COCOMI gi site gi pendaba yaningdaba phondorakli loina na Fox gi site gi zu pendaba phondorakli makoina ruling MLA legislator MLA akoi Manipur gi MLA yankhai makki mogi firepsi pungkun mari gi manungda khangalu habisi khangalakte aduna numit mari ni amuk tharga masigi manungda khangalakadabni aduga hayeng asi mass protest tathagadabni haina Fox Federation of Civil Society Organization Manipur gi site gi admaina phongdorakli adu COCOMI gi site gi ngarang degi hauna dum agitation je haugrabni resolution sida pendaba phongdoktuna akoina pamadi khudakta suji Manipur lengangna Handokrabnina Central Lengano Kudakta masi repeal tawgadabni aduga cookie outfit keno kenegi mathakta military crackdown tawgadamni habasi akhoi dimani habasi COCOMI gi site gi yamna akanba section world mai thamlakli aduna oirakli ba film seiza akhoi ngasi pujari ba topic asi MLA Singi Warep hiramasida manung huna khana na balengsin birba akhoi gi expert guest na ahan bada I hake right makta lengsin biri oza Professor W Nabakumar retired head of Department of Anthropology Manipur University oza bataran mokchari May I thank the Biri Oza Ningthoukhongjam Satyajeet, Chief Bureau UNI. Oza Bataram Mokchari. And last but not least, on my extreme right, Biri Oza Dr. Yumnam Premanada, Associate Professor, Department of Law, Manipur University.
Zabataram Nokchari, Head of Department of Law, Manipur University. Masigi discussion Hogokcha Basi, I have Oza Professor Yumnam, Dr. Yumnam Premanada Lakchage, Oza Hogi Lengaki Saitegi, Nahan November 16 cabinet meeting, Adugangarangi, ruling MLAs Singi. Mifam se isa low kiba Warep singasi wahi watasi ayamadi happen malbukum tawi action lokot kani aduga kuki militant singi mathakta action lokot naba numit taret ni gi manungda action lokot naba central lengak ta takshilagani haiba adukumba mayam lokre adubu COCOMI gi site gi aduga CSO gi site gi penda fundorakli masi di yamna definite oiba adukumba stand nate habegi wa fundorakli ozagi motambi huji ye numit taret ni gumba pi ko ngarang logiba kaino sida Warep sida khoi honorable MLA su yaure minister su yaure adi chief minister masamo yaubi dana phame cabinet ki dinati council minister gina amani ko sina sum MLA sing lobani ada masi law to kamai tawnu di masi akona haibu nuai ta bai tar MLA lobo si binding oibra aseng badi council minister na lawraga di am phadau jani haidi laiba ngai si council minister ngai ne ba ko Indian Constitution Article 193, 94 da lo yawbani ana leba ngai si council minister nga ibani council minister ni lawrga di hena phabasu oigani khali adubu MLN lawbusu kaide council minister na mamang de lawgi do haina manabasu khara yawri ba ko reiterate tobusu yawri adom yenga akoina thengdam thengabani da sahi ani pharka dorbani thaga do hajaro sahi de par sahi ani tumlero kanda khang hogolakpe wai ni mayamna khara boys khara tholakpadagi either resign or ek have mayam khola ma la ebu ji ko adu resign du budi uji bera le re na ko resign to na haire adu ga mai ke na tholo resign to bu yaro su mo haire adu na yaba amasung yada ba da lai hre adu na adu gi du ma ai khamada akoi de lingje man da na ai resign to to ai keim ta ai kamele je de ko su mayam na haiba khola du ta jabe bani resign to da bani ja wang khala me tempo ja hujina mo resign to bu yaro machi dum to khale adu ni am nungai re ba adu ta ga di design tauba taugadabani tauba yaroi ha equal to 0 tar habani da aduna adui possible leiba an adugi web to namdhana ba tawriba isam ja will lama yawdra gadi yaroi ko resolution la khar lo so adu resolution ja hayeng setana how farma du kaya na fulfill tawgadagi tawidagi haibasi ama khangadabani ade amana center na loina bak tawgadori state na tawbang amana karambano siju khandokadabani ko loina bak center injan na tab tawbiu tawbi injam na tab akhoina tawba ya ba haibu khangadawni adu su akho yengbam changi aduna resolution nipan sida ahan bada afspa gi potni akho anoba police station tarukta reinforce tawhibadu review tawbiu haibani moina haisi adu aina khambada center na di lemhoriba lehoriba police station sibu tawbibu khane hai kaung khran kam chumul khangde ko aduma saisi adum gray area khar leire khone yam kan machi haining de aspa sidi pithribi da khwai phataba lo ne ba ko ai wakhanda aspa su review tawbiu haibna tab repeal tawbiro kaina ga haiba adu gi port ka silai adu de ne khoi gi parliamentarian ahum se MP haisi khoina member of parliament Rai Sabha gi nominee du yaudabida Rai Sabha gi amma Lok Sabha ani masi apangna moigi activity se khu ubu phangde aduna moi si amaroi ba haitare aduna afspa city masu repeal tawbna chumbreng khali masi di colonial oiba aduga madi yamna genocidal oiba black law haise lawless law haise aduna afspa city singda su thambiranu singda di singi sinau sing akoi uji lan horiba lan hoba haibe di terrorist sing sinadi tamda su thamu ka hai adugi pochi adugi dialogue se thodon kana da khale moisu afspa lok thu haibiba akoi su afspa lok thu haibiba afspa si india statute book ta repeal tawhiba this is a safest way in khanje review gi mahutta repeal pura repeal masi tawbe handak lai parliament se puthok pira lore aduga khara dum ayamba MP su masi afspa si repeal tawgadabni ha yam leire bani india da irrespective program party si ma thamninge ani subagi adu su khitang back leire ko review tawdang hai urge tawbani moina adagi second resolution oza adu marak thana masi gi afspa thamba thamdabasi masi state amasung center animaki concurrent authority ne hai adu masreis da state lengakna khatang repeal tawbagi sakti di laitabra masi kairo ne section 3 of akhoi afspa gi disturb area lok thok to sha section 3 gi makha da tawdoi ne ba section ji ma di am sang de section 3 khak laibani pithribi da khwai da gi pikpa ek sing manung da amani mangun de pikpa su lai akhoi gi forest conservancy act section mari khak pali manga ka pali mane pi adu afspa si yam pikpa ek ne ba adu yam sathi ba etom bongum bani mas ana khwai da sathi ba ek ti am ta leitre mangun de sathi ba bu Hitler and Hawaii Nazi gi regime da ko amale rami Nuremberg ki law adu mangai re atai ji afspa no sathi am ta leitre kai gi na kana section 4 da am khak yauri ko akhoi gi mana suspicious oiraga di due warning piraga mi du
sport to dum lotion ba ya hatok ba ya hai ba yauri ba ko aduna ne sathi ba hai se extra judicial execution on the spot to ba ya ba lei ba sikaram yaw da ba te da guideline di yaw de no section 3 gi makha da hai si lauthok pa si akhoi gi union government central government lauthok pam yai ko ado amana akhoi gi governor di council minister na haira to duni adai amana administrator of union territory ahum si ya ba ado da aseng badi masi state na governor lauthok di am phai ko haidi state ki kai adu handak ki matang si di ministry na direct lauthok pani union government lauthok padi union dei lauthoi aduga handok padi state na handok pa yada ba masi moina lauthok khrabani na masi da khoi gi law da masi hadok pa ngamdabra su ngamdi ngamduini ata ka su center ki state ani mukna matam na center na ngam chat kane okay adugi pot leibani na khoi gi government sina madumakti leinam do mande center na yada su khoi di si tawhaningi kana si tawre kana haibu muki position du leitabani na engkha da madu position du center gi mathak ta wa ngam do mande ba ko ase mu yenga di ngamba area su yaw di yawjabani aduma adi mathang na military crackdown di high team operation hai akhoi na masi mu kana impact ta kai da military crackdown si yam khana grabani khoi sai ama mamang dagi ana terrorist ka lan thengna bai si di military crackdown toba adu nataga combing operation tawraga moji khudak ta on the spot encounter those are military crackdown habaga mass operation habize masi chamana ga doribra military crackdown hai si di yam sathi balonda ni ta aduna pang sina da hai tare adu mass operation ai sina khatang chamlap wai ni adu crackdown si ga operation khatang khena bale operation ha ga di akhoi gi changjal laga thibu humba tawbudu ne ba ko adu military crackdown hai sina pura 352 gi type ta akhoi gi martial law gi type ta army sing changjal laga law laga noi saina tawra na traga loisala doi ne tawga tawdoi ni sina sathi doi ne ba ko khatang magi manaba element budi yawi adu military crackdown sina hena sathi gani aduga sig operation si di karam operation no masigi komai tawduna khoi khangjade aduga harap manaba area su yawi ko military crackdown su operation ni blaba lapa kapti ya poti ko aduna ani manaba area yawi adu military crackdown sina katang sathi balonda ni 7 day matung manung tawbiu ka da sisu katang bek le be arti kai na kanda Chhattisgarh da deadline pieba mawi sing se mai si lotion bagi deadline 31st March of 2026 deadline ji lau tho thame this is deadline for the last day for Maoist sam thi phangoi doi ni 31st March 2026 matung da loi si ga doi ne natraga mo changjar sand to changjar tu ne amaina khoi su deadline am pi ga dau ni military crackdown taw biro ga chahi manga le taw ka dau du thu dau ka dau tawni ga thamadi babu oina ga type thilakhi twin thil lo gi do adu type to military crackdown taw ro deadline pi ga da bani as like Chhattisgarh ka english khara lon batare x like Chhattisgarh ka hai tare amaina hai ga taw ba chumar khali masi yam bek leiba simale ade NIA investigation adu di ka sulu bunate NIA act yaujabani NIA act da very clear ni akoi gi 2009 NIA act da yaujabani aduna terrorist ke related things unlawful activities oiba unlawful activity prevent eki makhara toba crime adagi di terrorist related defense of India adu mayam di NIA da investigation toba sinaba sidi very easy ni sidi ka sunatre sima dum ludre doza hoziki NIA da sinaba se is a case hadi case mayam thokre magi incident mayam se mi hatpa siba asrei aduna masigi NIA da sinaba targa di case community animak ki side ki case NIA da pulap sinaga dori bane hojiki man idibul listing do mamang yam pairi NIA gi makha thuji am investigation tor leiri ba ko sa se thanga phu yaw thanga ta phu yaw re NIA special court am leiduni NIA gi makha to doi ne ba ko adu moya maru oina hadaki incidents is the relator ga ngarang gi ruling MLAs na haibaje hojik 6 innocent maite women and children hatpagi incident duma mar woman ama hatpadugi incident duma aduga maite woman hojik saiton wathalambi da hapadugi incident si maru oina si gi incident ahumje masi NIA da sinaba adui targa di edum community animal ki miscreants edum pulap yaudore man yaudoni adu di akai wale ti ayi wakhanda di community gi wana ti crime utorga di ko magi tohom to lo gi chairak to dum pi ba chumren khal irrespective of community crime de di community khaido po di chumde ba ko lo bu thugai ga di anyway adu thigala khangani adu NIA da thigat pa NIA gi di magi schedule offenses haidana NIA na case pakai pai ya de schedule offenses NIA ex makha da schedule lom yaw kani ba ko adu yawba offensing di man thigat ka do si magi central government gi ministry makha da leibeni central government ta torpa ma state government request to pai ba ma natang NIA na ko su moto lokot pa ma si wari ne ba ko adu hojiki hai ba case sing du di NIA da sinaba haiba ni sinadra ga su dum pai pa su yai kaino magi masai offense schedule offense ngata ni haijab na haidi state lengak na dum magi case packet pe yai ha ba state ki agency na state sina NIA sinadra zu packet pe yai request of the case lo biu hadna NIA lo dui ne ba ko aduna adugi poni aduna masidi yam khan lubu na te masidi lo gidra khali adagi di unlawful organization lak thopu gi por mu yaw bani ko ma sai gi sisu ka tang bek le di sai gi
mi taruk hatpa jiri de tawba kanghu ne man haise COCOMI militant sing hai khaba khara madu ko mar people convention democratic na tawi haibra kha thengna ki ai makti yam kana khangde mayam haina bada ana adu du dang unlawful organization lakthu haibasu sumda hai tare adu di asom kap thai khothai mayam ji kadau duiba ana si somlapna hujiki khulai pairi ba kuki jo hairo mar hairo hiding hairo lalu ba terrorist sing militant sing adu di somlapna moisi unlawful organization ni saman greda terrorist organization lak thok piu haido ba sidi section 3 da laktoi ni unlawful activity prevention ki section 3 da laktoi ni ba ko section 35 ki maka da moji terrorist organization lak thok piu haibna hena phagara khale khar kan hara ga terrorist lak thok to unlawful lak thok su jaina unlawful lak thok tar ga di lak thora roi adu gi poni adu ga sisu bek amale di moina haisi numit ka su piu pi da ba khangjadre si tribunal ga leibani section 4 gi makada tribunal da thada yam koi changani moina haiga da ba english hai tribura natraga khangdribra khang numit tare ni gi manung da hari numit tare ni natre sidi section 3 sida proviso mu yawe ba ko immediate effect ana hayeng ta lathok pa yare sidi aduna hayeng ta lathok piro kaina ga proviso du pan biro sar ga haibam changi haibani da adu masi ju khitang bek leire adu hai yam pai adagi di amana mu kai yawe resolution masi 7 days tawbidra ga di akoi gi Manipur people khanara ga moisi kai kai step lawni ka su hai ne ko masidi kayam chumru sumdum khangdi ko masi bapta di na hawai su aram bai ne ga kauraga kano da ka su tawgi bani ne kangla da ka su kangla gi wasak ka lawgi ma du wasak sin ka da yo ma khoi khangje de ko sum haije ban ning jing pu da adu gi poni masi how far effective sidi sum isam jam ha po rangani adagi di MLA di attack to khot ba si moi action lawni hai ne ko si ma haire high power committee ma sem ga tawrani adu action lawni haire adagi di amu su yawi ne central government state government ga swift action logodobani yam thuna waro si porna ma kholan leidna ko normal si porna ba togodobani haibam yawi adu sidi kaim kan da resolution ni sidi kaim kan da bai di mak lakhara hai gre ba si mathau ni mogi this is their primary responsibility ni people gi life ka property ga action ba si mogi mathau ni mogi mathau si tawdrabani fail orabani ni aduna masima di yam ikai ni ngawe adu masida COCOMI ga kai yana da ba khar leiba male mark si ko yana de sai na sum ai gi backlog mayam sin on speculation ni yaugdre hai moi khara yaugdi si kaino kan da suspension operation ju panda bai ta si mo yam si ni COCOMI sorom ai man ban oram do sai ko moi mi yaw dam na khoi khang aroi ana suspension operation yarom do se suspension operation kai pandi suspension operation ji abrogate to hai ka pai ji suspension operation leiba ground rule ga tokpi ro ground no there's no ground rule si de leiza bani ground rule hai bam leitre loi thugai ram ne ana ground rule loi thugai ga nongmi ji paka da ka pe si suspension operation leiba akhoi gi keno ga hai de ba kholi mo yam loi yaw ri ba UPF ka keno ka so yaw ri ba adu mayam si mo de yaw mayam si loi yaw mi suspension operation ji abrogate to ro si ma yaw da ba si mo ne song ba si ma le ba ko to za hojiki mo CRPF ki security ki site gi lenga ki site gi ha ba da cookie militant sing budi hai ba adu ga mo specific oi ba karam group no hai ba je mo ina disclose to da bani na masi wise days da dum generalize oina cookie militants and high gi ba za la natraga hojiki su de le ri ba keno ga KNF na chathare haiga dori bra kamai swai se kitang chamam na bam le sida ngasai gi moi ai si mar people convention democratic to adu gi duma yawi hai moi mi khran hai bani ai subject to confirmation madu ai bapta de adu hai ba organization si di Mizoram su le yam kan kan de ada di police ko na ko phai ba swai da pon kali kamai to jong hang de aduna aseng badi suspension operation leiba group se pulap suspension abrogate to dong uthara dong ni aduga moi sing loina terrorist organization laktop pom changi hai ai ai wa khandadi suspension operation se hoji hanging ni suspension operation agreement is hanging ni kaino sangto ko ken khangdre ba masidi policy ni se matter of policy government india ni retrospective effect na debt back to su yani ba se aduna masi suspension operation leira roina laktop pom changi hai tare adaina sum quarter khara de ngang narak pada maitai gi su suspension operation ke type ta khatam sanghel lak organization khale moi si su laktop kadra kaina ga haiba amasu hainaba ta bai tare sum ai na kong ji da ko ado ai aina sengdok sabadi hoji maitai gi ra kaino maitai habsu yadre lalhuru ama pambai haba irlep ki ama kaitho kasin to budo adu idu ji moi wari sane adu gi didi still terrorist organization moi ministry website tam yaw jeri habri da lokthok tri ba lokthok pu ju gazette to dui ne lokthok tri aduna moina khangdom lere hoji pambai bu ha irlep pu hairo moji pulap somlap na there is still unlawful organization as well unlawful su oiba terrorist organization su oiba schedule ani yaw ne bang sai unlawful activity prevention exi makada schedule 1 dana terrorist
unlawful organization aduda su yaujari moi group si aduga schedule 2 dana terrorist organization yauri aduna moi ji thodona out of question ni aduda yauri mina adum oire lo ta me lo de natra aduna huji da ka suspension operation ebroga tawbira ba adu suspension operation yauri ba amasung yaudaba kharju tholak pani mo handa anobu maming khara adu man somlapna terrorist organization laukthokpira ba aduga military crackdown tawbas isam tamna crackdown tawbiro di yaro crackdown se state nasu tawbi ya ba the ozaki organization sing je terrorist or unlawful organization lauthok pa je masi numit tare ni manung de lauthok ba haina lenga ki maina ngarang gi ruling MLA sing gi da yaur ba se masi khudak da dum lauthok pa yabra masi unlawful organization natra association se adu di lauthok pa adu masi state lenga na dum lauthok state lenga mo ministry the minister ho fa lauthok to ni adu gazette notification quite fast gazette notification thoni section 3 gi makhada Hoje unlawful activity prevention act 1967 se magi section 3 makada no notification thone si se unlawful association oira masi gi date sidagi marong loi pidoi ni ko pa hajinya pote kai gi no india gi sovereignty integrity kai ba violence to ko loi irane ba ko adu toroga mathangi de da moina kano da period tribunal leba unlawful activity prevention act ki makada tribunal section 4 am leba tribunal dong thada doi ni tribunal sina party ko kholani moi ga hearing case ki type to gine ba ko toroga tribunal order am pass to kini order to the yes they should be declared unlawful organization and tribunal is higher trike ngasai gi kano do gazette notification confirm to doi ni ba aduda tribunal no hai ta de gazette notification lok thokhrane ba adu asigi poni adu aina haijaina sida hojiki kano na hangbiri sida akhoi sida khudak ta lak thokpa yabra se yabagi provision am yauri makhada provided date am yauri provided date akhoi na proviso hai section 3 gi makha se proviso chili macham aduda hai sina hojiki immediate effect edi hojiki tribunal daga thada khotha buji kalaga ministry sina government india na immediate effect darkar le sikang sati bani hai ta ga di adu kalaga immediate effect on hayeng mo hangchi uji lakhokpa yabi provision amadi yauri ba adu do khoi government su khangbam changi ba proviso sina ga lakhokpiro hai ga dawne ba si matang okay yam ngai je oza thank you so much second round lak chege mathangi wang ase ha oza professor W Nabakumar lak chege oza hojiki lengang lorba hojiki lenga hai our ruling MLA sing lorba resolution mayam raise haiba wafam aduga CSO singi site gi demand toriba wahai wata je kitang amana kitang lighter rom da chatpa amana khara luna demand tawba swai za lengang na lawrkliba or ruling MLA na lawrkliba firep sing asi masi as a ruling MLA mayam gi pulap ki ama yeng taba ya da bagi maina lighter note lawrk pani high gadori brand traga masi yamda awat pa week resolution high gadori browse hoi yanadaba ma lairi sibudi time frame duni haina maruin haiba tare ko si magi perspective tagi sarkari so magi oba perspective tagi numit taret ni gumba si piba yabagi wakhalon da piba oiram bayai prajana su yamna pressing oiba pot ama leibanina yamna thuna thabak si pangtho aning bagi pot oigani smai thamjagi aduga si tawdrinda aina haining ba pot ama khatang ai point ama khatang thamjagi laurei ba warep si budi hoi public ki interest ta Manipur da lariba community khuding maki interest ta low bani hana lauraga fai aina khalasi adugo matang sida laura iba warep se kitang thengtha man bana maram oidana thoamdrasu yaba situation khara thoki baze masigi nungai ta banumadi ai thamjage with due respect to all the honorable MLAs ko maram di kai no bo hojik moi gi lorbe warep tu gi aroi bada yauri ba warep amada hairisi karigumba numit tare ni sigi manung da yaraktragadi Manipur miyam ga tanaraga Manipur miyam gi apam do tawgani haibane moina tawre iba thabak se majuna takpadi kari haibagu Manipur gi miyam gi democratic system sidadi public voice is God's voice abdina public voice am tholak pane aduna voice tholak tingai matam da hoi thogdok si akhoi nupi ahum angang ahum hat khre nupi ahum angang ahum hat ki bai si mayum dagi nate relief camp dagi ni relief camp dagi oibada natana nupi amasung angang ni nupi amasung angang si special oiba protection bharat ki laingak pathap sida leijaba poni madu tarpu matam da cabinet ki warep lore cabinet ki warep to lona lona ngasai MLA mayam sarkar gi ruling da yauriba MLA mayam du su loina mak kauraga warep se lauram magadi ngasi Manipur gi irang sigi epicenter si jiribam do oirambadagi imphal da laga imphal thoiba violence thom da basu ya heba gi wani public ki pressure la akanda public na pamba pressure sin hengala kanda limit to hengala kanda lowba warep oina lowgi base masi khitang matam je thengmali karigumba khara hena
ngangkhatna lobbiramagadi ngasi Manipur da leriba curfew ngasi Manipur miyamna thoiba pelamdabagi degree se khara handaramba yae ba wafam sima ai yoiba mot thamjage loriba warep sibudi phai haina I thamjage adai ani suba wafam dana hojik Manipur miyamgi apambada thungdaba ma leriba miyamna yamna pokning laitadaba ma lerise karino haibabu kuki gi MLA tara se khaidokraga laihori ba MLA yankai masida ruling and the ruling the yawa nataba MLA ba hairim ni mayamna di adubu ruling gi party da kauba matam da su ruling sida yawbi riba ND hai tare ni mo ND harim National Democratic Alliance da saugatana yawriba party ahum marigi MLA loinamak yaudabasisu masi moina loriba warep sigi mapangal sonbagi mawong do uthoya basi ngarang yaw mifam yaw basi khara yaw khidaba khara di medical ground yaw khide aduga khara mana kemte reason pi da bida yaw khida basi khara mana reason pi da bida yaw gare khara mana medical ground yaw dare adubu aina haijaning ba wafam di laipaki wa khalon haibasi di medical ground da yam kanna nadana haugat kangkhat pangam gidadana laibo oiraga di khangdare natraga di laipaki wafam masde aruba wafam ni aigi personal oiba interest dagi party go oiba interest dagi laipaki oiba wafam ne hena more important oi habsi mayam na khangnar ba wafam ni achugum mayam na maru oiba laipaki praja gi pressure maga loina na tauhanning ba phongdor pa matam do da sigaidi akoi taugani haibagi pot ama khak warep lawraga public domain da thama ine ba wafam si mayam na pira ibal Prajagi apambasi akogi mihut singna representative responsibility ma lauraga madugi warep to praja miyam da khanga paise public domain da thama in sigi public domain da thamak pasi da bhawpa ruling party hai tare mayam da yauriba NDA da yauriba party gi MLA suna yaudaba adusu masangam daba amani khak nataba sumna kakki kundaru kaktang yawa haibasidi masingdu yam handhaidana aduna di MLA singjigi marakta manadaba wakhalloje karamba mongda leiribano Manipur gi issue sida hena interest leitribra natraga isagi personal yanadaba da hena emphasize tawraga laipaki wafam je tunglom da thamibra aduga masing sudana lawba mi kuntaru khatana lawba warepsi kadai yaw na akoina Manipur gi mihut singna lawba warep ne lawba yaba gi question nam tholeida si yam saw question ne ba miyam na pami di MLA khudingmak ruling party di yaw MLA khudingmak lawraga nakhoi go iba warep to miyam da thambi haibani adu wi warep to thambagi mauta khara khak lawraga khara mana masagi ngamdabi ground da khara mana maram pidana yawdaba haibasidadi makhoi singi marakta lawriba warepsi anonymous oiba yanaba amaga loina punna lowbani haina lowbada kadai ba masi chumbagi haibagi wahang ama thole sigi pienda base aduna hojik tholai ba pochida sarkar na loriba warep singse da hoi sarkar gi lobam thopani khitang season ba matam da neutral oiba khara season ba yamna sop oiba wahai season ba ise masatni administration gi aduga public ki organization singna lowba warem na akan ba wahai season na ba ise adum satna bini ani sidi mane adubu ani sida magi mathau tawna jabani kai de adu da manabadi yam yauri adu manabada yauragasu time frame da khenari madamdi miyam gi di pressing oi ba pot na lebani na pungni phuni pan gi manung da pung kun mari gi lobby u hairak bani adu sarkar na su moi gi khudong sa da ba yenga numit tari ni gi pot hairak bani aduna numit tari ni ga pungni phuni pang ga de khenari da numit humni mari ni hairak di khitang khena ba do gap to khitang picture hai ba yai pungni phuni pan ga numit tari ni hairak di pung numit tari ni da di pung du sa mai mathak da lerak ka do ni sa ni phaning se aduna sigum ba gi time frame da so ba gap ama lerak pasina haujek je COCOMI na pung trani thoi ngasi numdangi pung baro bok sangto e machi manung da khangal tagadi akan ba khongjang changjani haibagi yanada badu ne ba lairi se adu yanada badu di yanaba ya ba wafam ni aina yamna kijaba aigi wakhallon da phaugjaba nungai da badi karino haira kanda laipaki oiba aruba wafam ma lorakpa matamda NDA gi party da yauri ba laingak pasda yauri ba miyam gi hud oiba representative khudingmak suna yaubiraga miyam gi apamba wakhalon da warep lawraga public domain da thambagi mauta sumna kaki khujo kangna warep ma lawraga public domain da thamak pasina makhoina lawriba warep se kada yauna binding oidorige kada yauna machigi warep se moina ngangna sapang ngamgadori bi habagi wahang je tholak panna
Prajana Penadabasidi, Moina Tauri, I was when Ubi Possum Uyeva. See Matang Sidadi, Honorable MLA Kudemona Sigum, Basidadi Yaubi Rega, like Paco interest. Beyond you ever Manipur community could interest ni masih Maitei have interest, Jau have interest, Tangkul have interest, that Manipur have interest nina Miami Mut or Bambipung Kudimana Masi Yaubiraga, public domain the Tambamatam Dadi Mihut Kudimana Yanaraba, Apunba Warep Niana, Uhanbagi Matau Tai, Madu Ubanam Dramina, Makoina Loriba Warep Sigi, Aswan Bado, Miam, Tazaba Wali have a wakalo, Sandam and around the times again. Thank you, Oza. Mathak iwang na si hak Oza Ningthoukhongjam Satyajeet lak chage Oza hozik Manipur gi lengak pairiba leaders singi markta zu disunity laibana maram oiraga meeting da zu mayam saru yakidaba sima leire aduga praja gi markta zu disunity leire akhoi MLA se loimak resign tawgadabni hai amka moi supporters sing kendra gi miyam na yaro amuk su mo hari yum da thomjin bazu yaro amka thomjin badu pen de condemn tawi habegi press note gi mai press briefing miyam amuk thonglikli aduga amka CSO gi roles na mo kai leire Manipur gi hozik hayeng diga muka wakat mi from chathana ba hane folks zo muka rakli situation se loimak out of control oira so wise those like mathandi hojiki civil society ki du lakti ga ta kasagi resolution man han lobby ki bedo but I hapetang amedang logja ke ba yana bada hojiki nahan tangta tukki incident ki matung na pham ki bisida mi kuntre ne including chief minister yawi rise ahan begi cabinet meetings net cabinet ten han akoi India gi mon India gi se masida tariat ama akoi gi yaudre 11 ama kana tawre 11 sidi reason yaudre mon practice adu mo se sokos notice thai quali kai da have information am su phangi masida akoi na lakchari na masigi tangkhai nifu manga nong da tangkhai mukta ne bo han pham mi se masida akoi na haina ruling party sisu akoi gi unified oba aduga praja gi magi response sisu fajana piba ngamba aduga leadership mem punjan bangamba gi madu authority do hojik utpiu haibasi mai hanan thamjage mathang da number 1 da moina aspa gi thammise masije yaning den harise aspa gi sis da hojik center da state gom hojik resolution na haina hadak recently 6 police station da laptop paneba hojiki nahan gi sina harise hanji ki 6 police station ki matang ji ju i kare center da home secretary da ji kare akoi gi si laptop piu haji laptop pi habiti review to piu haina adubo hojik le ba kado demand sina ne repeal to haibne arms forces special power section executive commissioner jo haire manorama incident ki matang da prime minister masamak matam manmon sing lama to mana haibase masigi law se human oiba law ne senior na masamak na haibirame aduna masigi se akoi Manipur da any kana to ko matam da yam sathi ba aspa gum kainom da tok thamjalaga masida wadu je prajani aduna masigi civil society me am haibase aspa gi ne na aspa gi sai hangbi ki bada center na laptop ngambra state na laptop ngambra haibedo masida kanam ta haje matam da state na sungami center na sungami adubu state na tobrusu center na dum obrul to ngami haibase matam jage ba tripura da thokreba ari state na laptop ba kano to ba aduga kano center na thamjalakba masi se aduga center Manipur gi dadi state center na yadana laptop ki base 7 assembly constituency da manorma incident ki matung da matam da prime minister masamangna manmohan singh na matam ki okram ibobi singh da an hareba as a true Indian hare manako as a true citizen of India madu du sung tong tong nu lokthok kanu hana hareba matam da Manipur gi loin or situation je phatre masi lokthok ta badi yaro hena mana defy torga lokthok adun tapkadi center yawdu su Manipur ngami hana amma utleba aduga hojiki se madu Manipur lokthok matam center da gi di madu overall to ngame ar toraki deba aduna handak ki sisu center da mathana Manipur khanadana torapani na Manipur lokthok torapani na Manipur da review to haibagi issue ma lakpani habiche thamjage ba arigi mathang da ung lai sina handak ki sejda da hangi resolution sida man haibada mass operation haiba mana akhoi gi man haibada aduga yam specific oi deba combing operation la military operation la jai deba mass operation haiba operation ai si makhan yamna laiba Manipur gi prajana pamina ngasagi tang tarataruk series da irang se thoe khangadi hana kari to bayage kari to bagi have to madugi response ama leita bado madugi penda ba aduna masigi se ama lei have sim thamjage ba adagi mathang da ko civil society me am nungai tab da ngasai chain of events me am da ngasai somna thambi ki ba kano nupi ama kano mai kap da si ba adagi mar nupi si ba masi loi mak ena re sin bagi yawa ba city already incident sigi next day the press information bureau na laptop khreba masigi casing si ena ida sinarani na aji
resolution pass to the Haiban can already decide to crave. Marak says the Kitang Sati Baba Haibabu within a week act of you Haibama Yaw, Maruna UAPA Palaga, Hojiki Haiba suspension operation, the labor organization map say, Hojik involved Haicomina, involved to river within 7 days UAPA Palu, another UAPA again aside Yam to Natowaya Braya, Dabra have to the government of India that the import low passed over to the UAPA must say unlawful organization, the passed over to Makota Law to Pangameba. Kaba low it also must say ordinance man issue to Bangameba. Idea of the assembly session like Tabina, ordinance some issue to Raga, put up to Sunga. Manipur Not a center Nameba. I did Manipur government so Yogana. High when the country match the Manipur government role of the center, we talk to neighbor. How the UAP Makado organization, the Funga Bent away. Manipur organization, low Yawa messages that Makai Manipuri, PLA Yawi, Piripa Yawi, Luisuna Yawa. Adubu, suspension of operation, the Yawam Kangus Yaw. Aduka cookie organization, the Makan Hum Labor. I did frontal organization, give Makad labor, Aniama, with suspension operation, Labama, Kangu open suspension operation later Bama, organization Taram, organization Nipum Lay Musi. Aduga about 30 Muna suspension the labor, Tarama Twina suspension operation the later. Adu Hojik ladies na Animaxe suspension of operation to the labor, Aduga Aquina, Hojik suspension operation the later, active organization, Kalay, Cookie militant change. Makuji pull up. UP Makada unlawful organization, Doctor Pew Hibasi, Dakar Wave. Masi Lauto Pasina, Kari impact like the Hemata, the Makoy operations is the Hojik military in a crackdown to this 60,000 soldiers later who came to the Harris. Suspension of operation like Tadi Mose, government crackdown to the most unlawful organization. Hadi, me home Japada, me home say, me a crime to Hatadi, Afagi Makada Pavaya. I mean, Logi Makada Pavaya, I do much a crime later Nina. The Habagi manner can my excuse on period to excuse to lay crime but already assembly pagat of Neulema. Even army Masamon for Kapaba, even police Masamon Kapaba, Nupi Angan the Kutaraba, Adudi my employee, my Achosangi have late table. Madugi Nisek Ojan Tabiki, Madugi Ekman, the Lorgoli Pabia, have a Simon. That's why Simultana Hosiki, Legaki Saitagi, Angangi ruling MLA resolution, the Haribasi Hosi, cookie militants involved in the killing, having a Loinmak Sudre, Sulate was Lomo Yaudu in a throat. Zirigi incident. When Heisner Jiriga, Nupim Hapato, Nupim to Hapato incident, incident. Aduga, Hojiki, hide by organization, Kanano, Kangdeb. Kanano, Tasina Kangdeb. Unlawful organization. I had to say suspension of operation the labor. Mori, Myanmar de Lakram, can what I have to say. Hojik speculation after neighbor. Or Hojik Harisina. According to expect government of India, government of Manipur, Mocha Kanano, Kangama neighbor. Karikino Haikanda, Akwiki, Kanugi, Moy do mobile cinema Yawe, mobile cinema of the Sunay Arab. I don't know mobile cinema, but Asongi 200 me, Asomdigi me, Yakemulak, 200 kilometers, take Laga. I don't know, Jiriba was already tense neighbor. Already tense area, the Anoba, I mean number Yoba, Anoba mobile cinema say, Masia do Moy, Hojiki, New Taylor, Zinium, I'm Pie. I don't know how you may have party say, Kanano is a Kangama neighbor. Aduga, Hojiki. Manipur government high basically young back wave. Any time when I say, sorry, Manipur government, the Hojiki political party, any involved overseeing say, to have never. Any involved says suspension of operation, Yoram BI, Yoram the BI. I don't know Hojik, okay, Matanga civil society, Hojik Lak Patusina, Hojiki Manipur civil society, our November 16, Matung the Gidi, Akwiki, revolution Matakal or Chayona Matakal or Masi, Karikino Hakan 280 companies, Malay. Another 20 companies, some Tazale. Company Aringa Yankema, Aritari company, say, share people 135, Armina 120. And effective was Suti Loki, but Chak Tomba, Yorga Michama, however. Heidi Muchu Chak Tomba, me, and the Yaronin. I don't know. Effectively, 288 or Tadi Ladmiste 28,800 Musi lay operator. Masida Manipur civil society maps in a coin of the country. How do you McQueen in a command or as pass extent or Toyota or Doida, but look preparedness of Changeb. I don't know. Agitation, Aquina command to back little base. Agitation to begin Hypetana, Machi civil society role, Okanda, Autopagi man with tiny agitation maps, Yang Saber. Agitation, a month to Kanda, Sagi Mugi, Josungi, Hangragi, the last Hageda. The agitation to Kanda criminal things in a Mukuta wave. Kuto by Simachina, Aduna, any agitation to Batanamuina, non violence, peaceful oina, Aquin Hyper directive, Subtana Pidadi, criminal Toki, Hakadan Han, Akigi Maruna Naga, Chino, NPF key, Canona, Mayam Shang Haiko, Adagin Han, Muli, the man Hyper. Aquigi people's movements in Natabada,
MLA gi yum da attack to ama to do na ta MLA gi kai da pochi logi ba khot ki mo ne am condemn to e ba madu sina masida mo haina masida criminal tendency ma lak kadra hai ba se akoi civil society da hana masi control to do ne ba kai na kan da lambi da tholai si di akoi loi control to ba ngam mo e ba aduna civil society me am se si gi swai to ko timing da di akoi gi moi gi command structure ma darkar o e ba aduna swai na mo ne to ko da agitation se masida akoi thaina si gi mamang da ma to khre ba masida mayam da hairak matam ne to ning ba to ne praja da hai ba madu kios to e ba ad hoji ki matam sina ne pre board kumba adagi manipur se achoba state ama aduga multi ethnic oiba makhan gi jati pumbagi aduga hoji se akhoi gi chingdagi laiba chinau mayam adagi alaba pati lakpa khoi sare thabak taw do khatpa han khotpa gi problem le aduna akhoi jing hang akya akhoi gi impulse ta mi gi sentiment chokpa su toba ya de aduna akhoi sida leiba responsibility se civil society na madugi mayam do loima encompass tawraga decision lo adu lobir oba aduna telinga san han gi ayuk gi san to kan ayuk ta khagda henjang na pik por khiba mayam do han ba ya da na thin khotpa ya wa khiba adu madung ba timing la eba adagi masida amagong thole eba akhoi gi government na torpa kano sida suppose internet ban toksala thabam da ya internet ban to kan sida hojik sina mo ngasi ngarang sia mo kairo hari kareba hojik undertaking ma GM pisalwana undertaking je la ani changdoi ni ba chi hojik yam seng ha ge hojik A4 gi chi je nai na lege da leibe phang di lambi khoi blockade le ru da gi hojik wastage of money wastage of power akhoi mi map chalaga Jio gi Manipur gi chalu Airtel gi adu chalu ha mi amna Aadhaar su number adagi magi undertaking to mi ma chena anihum nama ga esa pi ba adu already han soi tor ga han gi chei akhoi ka pi ra ge August ta pi kre ngana da to akhoi pi kre to han nan sum pi ga aduna people go mena tor pa effective ta su praja su sok ta na ba madugi ka su kra khan bi ba aduna akhoi se achoba state amani mi loi mak leiri bani habagi ka no da civil society da su to biu habi su tham jage ba adu civil society na hojik tawdori se masida akhoi gi mi sing se ki han bam se thole di ngarang se tank me thawjela pagi Nagaland gi photograph thole ba mase pakhat da me da hangna de adu moina si masin sieng de na tasing na tieng ki lak te na mo haire e ba ko aduna so to adu su mi ki khar ki sale ba aduna mi sina kai ba ki ba kan da pot ahum le ba akhoi sor thing ba ma sor thing da lambi se chatari sor thing e mi se ani su da akhoi gi puk hang ba ma puk hang ga di akhoi se thabak tawba kam ne ke ba adu senmit lon economy se so di kem de ba aduna akhoi Manipur economy se hojik se sor su thingoi si puk su hangoi si aduga mi se pakhat da bida akhoi gi civil society mayam na plan toroga thabak to biu aduga akhoi pulap yomi na si aduga ikon ko mada legislator ga kanu ga se meeting point ama lak piyo ba meeting point lak tre kai ama nam har ga sum sum khana le ta di confusion am thola kane ba aduna meeting point ama lak piyo civil society ga legislator mayam ga tang pun biu adu tari praja se ama nam hai ko ngong ngor ni thamja thank you oza